What's up, people? Johny here again. I bike to GPS hapagi ngasi siya program ama lebo ado GPS hapjalurasi GLOBIZS web solutions saidana new Checkon ama lay makoina happy hayabo adu gitu jalurasi aduga hapjalakada muk magi keno se ko sagi GPS tracker adu matang namuk wari musanarase ko adu han hapjalurasi adu ko gengase bike si kamai dobe Hausikanse gari yamna mangbagi amon tawidana ko gari huranba macha yam poe hadise aduna gari se igi sum mangdana ba mo GPS ki tracker do amata hapuge adu mayam so hapsan biu adu yeng assist GPS tracker se kamai na happy lupa kya pi adu mai kana base kari no habdo yeng or si GLOBIZS nama Checkon nama lay do moi ki da happy hai ba do GLOBIZS pa pe chalo ri Checkon da aduga hap moi da hapal lage ba aduga tracking china kamai mai to ya da detail na haijara ge mayam urban outfit चाहिए इसलिए तो ये urban outfit से तो mayam लेकिन बिरो सिंगे mayam like काय NRL oil pump opposite ada se kiyo na de video kapur ase gari mang se hausikan se yam tong gari gari huran se yam thole ko aduna ngasai GPS tracker hapasina kaya tare gari se koina Quran yi bala raga su adum tracking toraga mobile app ta adum gari se adum karai de lai kamai mai tori adum khangda do ne ko aduna hayeng mang gi taraga su gari do karai de lai yi toraga adum koina adum puraga gari do adum phaba ya ne ba adu gi option do lai adu si gi sina mu ko shakar tingi adu bu aina mayam suggest to ning bari gari se mangal loge haraga di ko gari ba makai yum do haraga di fazana imung to raga gate fazana close to thambi ba ko aduga mapan do ma thamaga na kitang mai ngan no jaga adagi mi lei ba jaga leidana ko dukan mamang makta do oirga su ko aduga faidagi best option de akogi bike ke tongan extra lock ama happy ho extra lock hapasina ngasai gari gi kano ga di dam ila laina Royal Enfield ga di dam mangak dam thidi e adra machaka tayada loan be aba kehta re extra key extra lock tawra dam happy ho si se aduna yamna section si mayam activa gumba kaino gumba mayam sini am kaino urali se aduna fazana lock toro ga chati ho hai tare ko activa gi so ko gi T shape ki ama yacht ki ama chaka da pan ma lock ya bo to mo me andu tum lojen bi ho ko ado manipur gi di haina balai huran ga di poi mafam do yo ga di phang ro ya na ko ado mafam do yo tri ha da kalau wang amri eng si ado ga taseng na careless oi bu su mayam yo hai tare koi manipur gi gari vehicle owners ne apsne careless oi bu su oi ba ado gari ga se yam kana lok to do video dum thanambi ngakta ni kuiro ya highway timing da ko adagi na no mo soina amo uzai samuro samakan side ta gari da dum so yoroga dum pot lai changa ga gari sum thamam ba dum gari sum la dum thowi ba adugi case tu su dum thoi ko aduna ai bike si jo ahan mani number 3 mang raga di am pamu ni ko aduna pesa lai ta leija ba bike ni na kehta re ai GPS tracker do tum ta hapsan jaruge ado yeng ase mafam do yoraga ai haijara moi have do Checkon lom site ne na hai yeng ase krai da no GLOBIZS thara lei ne na hai ko thira se krai da no India pa char lei be ta ne be hai India pa char is lei re
Reliance Trend later, India Bazaar later. Try to cut them and talk here. Kenwood. Globis. I don't know where you do. Ocean Furniture, AA Juice Bar, Grub. Tôi cry được người ô xin lỗi. Yo re. GLOBIZS yo re. GLOBIZS is second floor da. Kang lay interiors ka thang na. Let's hang rồi si. Alright, đây là GLOBIZS ta lay ko. GLOBIZS ki new Checkon ki dalay ko. Ado makoi ki GPS tracker do. Ado ki do yam da half ke to buni. Sila tracking device to. Sipo chini ko. Ado sigi stida SIM card half ko do ne SIM card se to roga koi number do to roga track to mobile app to track to ne ko si SIM apam yore. Ado si wiring ke kiloi to ko do ne. Ado sigi me am jai hapchal lage gari da. Ado ga magi track to no do. Gari je si ya ko ga de ngon da mang roi. Tension free oi ni ko sigi me am. Ado me am chu happy ning wala ga di GLOBIZS to dum lak piu. New Checkon ni leis. Okay, si je ai GPS hap over there ko. Ado GPS hap hai je kaipta khangoi ba u roi ba si je. Yam hidden to ro phajana hap e. Adana gai numbers low re ko. Adana si hap ma tung ni wari ni si je. Adana gari bo khangoi gari je. Yamna pura kaipta khangoi da aduga Huran masing na try lokthok ke har ga su basi thina bada thabang moi ni aduga lokthok pada su pura ya roi ba si se aduni hazu leis bike ki GPS si hapa ki kanam si kai ro ha ga hazu se manipur de amna gari jam huran mi thaba am kan sa thari na ko aduna si is na muk at least protection de ha di ai GPS hapa gari se Huraloi haiba leite huran ni haiba leite ko tasina kai huran gi taraga di ai mobile toraga bike se karai lei real life ka hatare khoi tracking ne to du se aduna asagi ai gari se ka hatare ai bazar khama me ko khama kan leiram do tho ga di ai mobile se hek hang to ga ai gari se kai lei karai ta bure ka hadi mafam karai lei location je loira ai live tracking toraga da adu khudak ta adum ka hatare police complaint toraga Kudakta real location dum tanaraga dum phaba yai ba ko police ta complaint tawdraga ju isana tanaraga di adum phahu dum dang ne ba aduni kasagi GPS tracking ki kana ba hai se aduga bike se hojik se kamai to ge da huran basing su yam advance hoi hai ta aduna makhoi GPS ki location sigi tracking system je gari je karai da happy adu happy kana makhoi ju training de torong ne ba ka seri mo su ko me no khoi gari macha sing adagi bullet royal enfield guma kai happy khot ke da ado ai gari job su hapchal le adu tasena ai na si happy si su yam secure ro da location am de ba hek huran mo si da hek hap ga like hadi first da karai happy ma khang ro ko adu ga tasena mana khanga ga su lokthok khotok to da yam matam chang da ba mafam da ne ba happy si aduna kya tare adu lokthok na ba khonari ga da at least akoina madugi yana short period of time da akoina track to horaga recover to hogi chat somebody pidra ko adu GPS location GPS trackers hap traga di adum khang tere krai da pu ri to khot kri da adu kai khang tre oro bi no ai hanak ti dok chikar thung magi na ton chikar phul le na ai vocal chikar mayam sing dum sai ka ado sigi GLOBIZS ki makhoi GPS tracker se sigi se makhoi se atopa kam compare to matab da makhoi GPS tracker se ai na hena pa mi se kari no hairaga di first da makhoi gi tongana software am sajai ba ko GPS looker haidana ba makhoi gi tongana mobile app am sajai ba aduna app se moi masagi oi ba app ne ba ko GLOBIZS na sajaba app ni adu sigi app se akhoi mobile app da ai mobile install lawsalaga sidagi loina track tawdune ba aduga sigi amna phaba ta bakhoi GLOBIZS sina ai backup support ama dum lei doine ba adi makhoi da su ai database ai sida kai chali ka adu tawi mem ai mobile ji kai mo mangi bu thoga su makhoi do loina backup adu lei doine ba aduna customer support se
ꯑꯩꯒꯤꯗꯤ ꯋꯥꯟ ꯇꯥꯏꯝ ꯑꯩꯅ ꯄꯔꯆꯦꯁ ꯇꯧꯈ꯭ꯔꯀꯥꯟꯗ ꯃꯈꯣꯏ ꯀꯁꯇꯃꯔ ꯁꯞꯄꯣꯔꯠꯁꯦ ꯃꯈꯣꯏꯒꯤꯗ ꯑꯗꯨꯝ ꯂꯩꯔꯅꯦꯕ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯑꯃ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯖꯤ ꯄꯤ ꯑꯦꯁ ꯇ꯭ꯔꯦꯀꯤꯡ ꯗꯤꯚꯥꯏꯁ ꯃꯌꯥꯝ ꯐꯪꯉꯦꯀꯣ ꯑꯣꯟꯂꯥꯏꯟꯗ ꯑꯗꯒꯤ ꯑꯇꯣꯞꯄ ꯖꯒꯥꯗꯁꯨ ꯏꯟꯁꯇꯣꯜ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯑꯗꯨ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯁꯤꯔꯐ ꯏꯟꯁꯇꯣꯂꯦꯁꯟꯗꯨ ꯈꯛꯇꯅꯦꯕ ꯑꯇꯣꯞꯄ ꯁꯞꯄꯣꯔꯠ ꯑꯝꯇ ꯌꯥꯎꯗꯦꯕ ꯌꯥꯔꯛꯇꯕ ꯈꯣꯠꯂꯛꯇꯕ ꯑꯗꯒꯤ ꯑꯃ ꯇꯧꯔꯛꯄ ꯑꯗꯒꯤ ꯇ꯭ꯔꯦꯀꯤꯡꯒꯤ ꯁꯤꯁꯇꯦꯝꯗ ꯐꯦꯜ ꯑꯣꯏꯕ ꯈꯣꯠꯄ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯀꯁꯇꯃꯔ ꯁꯥꯔꯚꯤꯁ ꯂꯩꯇꯦꯕ ꯇꯁꯦꯡꯅ ꯑꯣꯟꯂꯥꯏꯟꯗ ꯄꯔꯆꯦꯁ ꯇꯧꯈꯤꯕ ꯄꯣꯠꯇꯣ ꯏꯟꯁꯇꯣꯜꯕꯨꯗꯤ ꯇꯧꯈꯤꯅꯤ ꯃꯇꯝ ꯈꯔ ꯁꯤꯖꯤꯟꯅꯕ ꯌꯥꯔꯝꯒꯅꯤ ꯑꯗꯩꯗꯤ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯀꯗꯥꯏꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯤ ꯑꯗꯨꯝ ꯌꯨꯁ ꯑꯦꯟ ꯊ꯭ꯔꯣꯒꯤ ꯇꯥꯏꯞꯇ ꯂꯩꯔꯅꯦꯕꯀꯣ ꯑꯗꯨꯕꯨ ꯒ꯭ꯂꯣꯕꯤꯁꯀꯤꯁꯤꯗꯤ ꯇꯁꯦꯡꯅ ꯀꯁꯇꯃꯔ ꯁꯞꯄꯣꯔꯠ ꯍꯥꯏꯕ ꯑꯃ ꯆꯥꯎꯅ ꯂꯩꯔꯤꯕ ꯃꯣꯏꯗꯀꯣ ꯑꯗꯨꯅ ꯒ꯭ꯂꯣꯕꯤꯁꯀꯤ ꯃꯈꯣꯏꯒꯤ ꯑꯦꯞꯁꯦ ꯌꯦꯡꯉꯁꯦꯕꯀꯣ ꯁꯤꯒꯤ ꯖꯤ ꯄꯤ ꯑꯦꯁ ꯂꯨꯀꯔ ꯄ꯭ꯔꯣ ꯍꯥꯏꯕꯅꯤ ꯒꯨꯒꯜ ꯄ꯭ꯂꯦꯗ ꯑꯗꯨꯝ ꯐꯪꯉꯕꯅꯦꯕꯀꯣ ꯑꯗꯣ ꯍꯦꯛ ꯑꯣꯟ ꯇꯧꯕꯒ ꯑꯗꯨꯝ ꯑꯩꯒꯤ ꯕꯥꯏꯛꯁꯦ ꯑꯗꯨꯝ ꯎꯔꯅꯤ ꯄꯥꯔꯛ ꯇꯧꯔ ꯂꯩꯕꯁꯦꯀꯣ ꯔꯦꯠ ꯀꯂꯔ ꯂꯩꯔꯤꯁꯦ ꯄꯥꯔꯛ ꯇꯧꯔ ꯂꯩꯔꯅꯤ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯀꯂꯔ ꯉꯥꯜꯂꯛꯀꯅꯤꯀꯣ ꯍꯣꯔꯦꯟ ꯏꯒꯅꯤꯁꯟ ꯑꯣꯟ ꯇꯧꯔꯀꯥꯟꯗ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯑꯩ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯇꯅꯦ ꯍꯧꯖꯤꯛ ꯈꯥꯝꯃꯒ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯎꯕ ꯐꯪꯉꯦ ꯃꯣꯕꯥꯏꯜ ꯑꯦꯞꯇꯀꯣ ꯑꯗꯨꯒ ꯑꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯁꯦꯇꯦꯂꯥꯏꯠ ꯏꯃꯦꯖꯅꯤ ꯁꯦꯇꯦꯂꯥꯏꯠ ꯏꯃꯦꯖꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯌꯥꯝꯅ ꯁꯦꯡꯉꯦꯀꯣ ꯁꯤꯒꯤꯁꯦ ꯑꯗꯣ ꯁꯦꯇꯦꯂꯥꯏꯠ ꯏꯃꯦꯖꯇ ꯌꯦꯡꯒꯦ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯤꯠ ꯚ꯭ꯌꯨꯗ ꯑꯗꯨꯝ ꯌꯦꯡꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯁꯤꯒꯤꯁꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯖꯤ ꯄꯤ ꯑꯦꯁ ꯂꯨꯀꯔ ꯄ꯭ꯔꯣꯁꯦ ꯒ꯭ꯂꯣꯕꯤꯁꯅ ꯑꯗꯨꯝ ꯁꯦꯝꯖꯕꯅꯦꯕ ꯑꯗꯣ ꯃꯈꯥꯒꯤ ꯌꯥꯎꯔꯤꯕ ꯁꯤꯒꯤ ꯂꯤꯁ ꯑꯗꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁ ꯑꯗꯒꯤ ꯁ꯭ꯄꯥꯏ ꯀꯥꯏ ꯌꯥꯎꯔꯤ ꯁ꯭ꯄꯥꯏ ꯃꯣꯠ ꯀꯥꯏ ꯌꯥꯎꯔꯤ ꯁꯤꯒꯤꯁꯦ ꯌꯦꯡꯁꯦꯕ ꯂꯤꯁꯇ ꯊꯣꯛꯂꯛꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯕꯥꯏꯛꯀꯤ ꯍꯧꯖꯤꯛ ꯂꯣꯀꯦꯁꯟꯁꯦ ꯁꯤꯃ ꯑꯗꯨꯝ ꯌꯥꯎꯖꯔꯦ ꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯒꯤ ꯂꯣꯀꯦꯁꯟ ꯁꯤꯡꯖꯃꯩ ꯂꯩꯀꯥꯏ ꯂꯩꯔꯦꯝꯕꯤ ꯂꯝꯄꯥꯛ ꯑꯗꯨ ꯑꯗꯥ ꯌꯧꯖꯔꯦ ꯍꯧꯖꯤꯛꯐꯥꯎ 44 ꯀꯤꯂꯣꯃꯤꯇꯔ ꯑꯃꯨꯛ ꯊꯧꯔꯦꯕ ꯑꯩꯒꯤꯁꯦꯀꯣ ꯀꯩꯅꯣ ꯌꯧꯔ ꯉꯁꯥꯏꯒꯤ ꯖꯤ ꯄꯤ ꯑꯦꯁ ꯂꯣꯀꯦꯁꯟ ꯗꯤꯚꯥꯏꯁꯁꯦ ꯍꯥꯞꯄꯀꯥꯟꯗ ꯑꯗꯨꯒ ꯁꯤꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯒꯤ ꯏꯒꯅꯤꯁꯟ ꯑꯣꯟ ꯇꯧꯈꯤꯕ ꯑꯣꯐ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯗꯦꯠ ꯑꯗꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯤꯒ ꯑꯦꯅꯤꯊꯤꯡ ꯕꯥꯏꯛꯇ ꯑꯣꯟ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯦꯅꯤꯊꯤꯡ ꯂꯩꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯣꯚꯔ ꯁ꯭ꯄꯤꯠ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯣꯏ ꯍꯥꯏꯔꯛꯑꯦꯕ ꯁꯤꯒꯤꯁꯦ ꯁꯤꯒꯤꯁꯦ ꯑꯣꯚꯔ ꯁ꯭ꯄꯤꯗꯤꯡ ꯇꯧꯕꯒꯤꯁꯦ ꯑꯩꯒꯤꯅ ꯁ꯭ꯄꯤꯠ ꯂꯤꯃꯤꯠꯇꯣ ꯊꯝꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯩꯉꯣꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯣ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯕꯥꯏꯛ ꯃꯥꯒꯤ ꯌꯥꯝꯅ ꯐꯤꯆꯔꯁꯤ ꯌꯥꯝ ꯌꯥꯎꯋꯦ ꯁꯤꯒꯤ ꯒ꯭ꯂꯣꯕꯤꯁꯀꯤ ꯃꯈꯣꯏꯒꯤ ꯑꯦꯞꯁꯦ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯑꯗꯨꯒ ꯃꯌꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯃꯨꯛ ꯆꯪꯉꯁꯤ ꯃꯦꯟ ꯃꯦꯅ꯭ꯌꯨꯁꯦ ꯑꯃꯨꯛ ꯆꯪꯉꯁꯤ ꯁꯤꯗꯩꯗ ꯗꯦꯁꯕꯣꯔꯗ ꯃꯦꯅꯦꯖ ꯚꯥꯏꯀꯜꯁ ꯑꯗꯩ ꯃꯦꯅꯦꯖ ꯖꯤꯑꯣ ꯐꯦꯟꯁ ꯀꯟꯐꯤꯒꯨꯔꯦꯁꯟ ꯀꯌꯥ ꯌꯥꯝ ꯌꯥꯎꯔꯤꯁꯤꯀꯣ ꯔꯤꯄꯣꯔꯠꯁꯤ ꯆꯪꯉꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯕꯥꯏꯛꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯂꯣꯏ ꯎꯗꯣꯏꯅꯦꯕ ꯑꯩꯅ ꯍꯥꯟꯅ ꯊꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯣꯀꯣ ꯑꯗꯨꯅ ꯔꯤꯄꯣꯔꯠ ꯇꯥꯏꯞꯁꯤꯗ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯁ꯭ꯇꯣꯞ ꯁꯦꯂꯦꯛ ꯇ꯭ꯔꯤꯞ ꯌꯦꯡꯕ ꯌꯥꯏ ꯗꯦꯜꯂꯤ ꯑꯗꯣ ꯑꯩ ꯗꯦꯜꯂꯤ ꯁꯦꯂꯦꯛ ꯇꯧꯔꯒꯦ ꯗꯦꯜꯂꯤꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯊꯧꯈꯤꯕ ꯌꯦꯡꯉꯁꯤ ꯀꯣ ꯃꯦꯒꯤ 1ꯗ ꯁꯦꯂꯦꯛ ꯇꯧꯔꯦ ꯀꯣ ꯑꯗꯣ ꯃꯦꯒꯤ 1 ꯁꯦꯂꯦꯛ ꯇꯧꯔꯀꯥꯟꯗ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯑꯅꯤꯀꯣ ꯁꯤꯒꯤ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯂꯩꯀꯣ ꯑꯗꯣ ꯁ꯭ꯇꯥꯔꯠꯁꯦ ꯑꯃꯨꯛ ꯅꯝꯁꯤꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯍꯤꯁꯇ꯭ꯔꯤꯗꯣ ꯉꯁꯥꯏꯒꯤ ꯃꯦꯞꯄꯤꯡ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯊꯣꯛꯂꯛꯀꯗꯣꯏꯅꯦꯕ ꯌꯦꯡꯉꯁꯤ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯅꯨꯃꯤꯠꯇꯨꯗ ꯗꯦꯠ 1ꯗꯨꯗ ꯊꯧꯈꯤꯕ ꯑꯩꯅ ꯂꯣꯀꯦꯁꯟꯁꯦ ꯊꯧꯈꯤꯕ ꯃꯌꯥꯝꯗꯣ ꯁꯤꯗ ꯁ꯭ꯇꯣꯞ ꯇꯧꯈꯤꯕ ꯑꯗꯒꯤ ꯄꯥꯔꯛ ꯇꯧꯈꯤꯕ ꯄꯨꯡ ꯀꯌꯥ ꯄꯥꯔꯛ ꯇꯧꯏ ꯃꯤꯅꯤꯠ ꯀꯌꯥ ꯄꯥꯔꯛ ꯇꯧꯏ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯁꯤꯗ ꯇ꯭ꯔꯦꯛ ꯇꯧꯔ ꯊꯝꯗꯣꯏꯅꯦ ꯑꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡꯁꯤꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯈꯤꯕ ꯖꯒꯥꯗ ꯑꯩ ꯂꯣꯏ ꯇ꯭ꯔꯦꯛ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯁꯤꯒꯤꯁꯦ ꯄ꯭ꯂꯦ ꯇꯧꯕꯁꯨ ꯌꯥꯏꯑꯕ ꯁꯤꯒꯤꯁꯦ ꯑꯗꯨ ꯄ꯭ꯂꯦ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯑꯍꯥꯟꯕ ꯊꯧꯔꯛꯄꯁꯤ ꯖꯔꯅꯤꯁꯤ ꯀꯗꯥꯏꯗ ꯍꯧꯔꯛꯑꯦ ꯑꯗꯨ ꯀꯗꯥꯏꯗ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯎꯕ ꯐꯪꯗꯣꯏꯅꯦ ꯑꯗꯨꯅ ꯁꯤꯅꯤ ꯉꯁꯥꯏꯒꯤ ꯖꯤ ꯄꯤ ꯑꯦꯁ ꯂꯨꯀꯔ ꯄ꯭ꯔꯣ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯒ꯭ꯂꯣꯕꯤꯁꯀꯤ ꯃꯈꯣꯏꯒꯤ ꯑꯦꯞꯁꯦ ꯁꯤꯗ ꯃꯁꯥꯅ ꯁꯥꯖꯕꯅꯤꯅ ꯐꯖꯅ ꯀꯁꯇꯃꯥꯏꯁ ꯇꯧꯔꯒ ꯑꯗꯨꯝ ꯐꯖꯅ ꯂꯩꯔꯦꯕ ꯃꯥꯒꯤꯁꯦ ꯗꯤꯚꯥꯏꯁꯁꯦ ꯕꯥꯏꯛꯀꯤ ꯑꯣꯏꯔꯒꯗꯤ 3999 ꯄꯤ 4000 ꯔꯨꯄꯤꯁ ꯀꯣ ꯑꯗꯨꯒ ꯀꯥꯔꯒꯤ ꯑꯣꯏꯔꯒꯅ 5000 ꯄꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯆꯧꯕ ꯖꯦ ꯁꯤ ꯕꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯖꯦ ꯁꯤ ꯕꯤꯒꯨꯝꯕ ꯍꯨꯔꯥꯜꯂꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯅ ꯖꯦ ꯁꯤ ꯕꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯖꯦ ꯁꯤ ꯕꯤꯒꯨꯝꯕꯅ 6000 ꯔꯨꯄꯤꯁ ꯄꯤꯕꯅꯤ ꯏꯟꯁꯇꯣꯂꯦꯁꯟ ꯆꯥꯔꯖꯦꯁ ꯂꯣꯏꯅꯃꯛ ꯂꯣꯏ ꯌꯥꯎꯔꯒꯀꯣ ꯑꯗꯨꯒ ꯃꯦꯟꯗꯤ ꯃꯈꯣꯏꯒꯤ ꯀꯁꯇꯃꯔ ꯁꯞꯄꯣꯔꯠ ꯕꯦꯛꯑꯞ ꯁꯞꯄꯣꯔꯠꯇꯣ ꯑꯗꯨꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯑꯣꯏꯔꯤꯗꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯏꯟꯁꯇꯣꯜ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤꯒꯤ ꯍꯨꯔꯥꯟꯕꯒꯤꯁꯦ ꯈꯤꯇꯪ ꯍꯟꯊꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅꯈꯤꯇꯪ ꯄ꯭ꯔꯣꯇꯦꯛꯁꯟꯗꯣ ꯑꯗꯨꯒ ꯃꯦꯟ ꯄ꯭ꯔꯣꯇꯦꯛꯁꯟꯗꯤ ꯉꯁꯥꯏꯒꯤ ꯖꯤ ꯄꯤ ꯑꯦꯁ ꯀꯨꯝꯕꯁꯤ ꯅꯠꯇꯦ ꯏꯁꯥꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯦꯕ ꯍꯥꯟꯅ ꯐꯖꯅ ꯆꯦꯟꯁꯦ ꯑꯦꯛꯁꯇ꯭ꯔꯥ ꯆꯦꯟ ꯑꯃ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ
ꯂꯣꯛ ꯑꯦꯛꯁꯇ꯭ꯔꯥ ꯂꯣꯛ ꯑꯃ ꯇꯣꯉꯥꯟꯅ ꯍꯥꯞꯄꯤꯌꯨꯀꯣ ꯒꯥꯔꯤꯒꯤ ꯃꯉꯛꯇ ꯂꯣꯟꯕꯗꯨ ꯈꯛꯇ ꯅꯠꯇꯅ ꯇꯥꯌꯔꯗ ꯂꯣꯛ ꯇꯧꯒꯦꯔꯥ ꯑꯗꯨ ꯑꯦꯅꯤꯋꯦꯌꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯇ꯭ꯔꯥ ꯂꯣꯛ ꯑꯃ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯈꯥꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯤ ꯂꯩꯕ ꯖꯒꯥ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯩꯗꯅ ꯗꯨꯀꯥꯟ ꯃꯃꯥꯡꯒꯨꯝꯕ ꯀꯦꯃꯦꯔꯥ ꯂꯩꯕꯒꯨꯝꯕ ꯑꯗꯨꯝꯕ ꯖꯒꯥꯗ ꯍꯥꯞꯄꯤꯌꯨ ꯌꯥꯝꯅ ꯁꯦꯀ꯭ꯂꯨꯗꯦꯠ ꯑꯣꯏꯕ ꯑꯦꯔꯤꯌꯥꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯀꯌꯥ ꯈꯥꯝꯅꯗꯕ ꯖꯒꯥ ꯑꯗꯨꯝ ꯃꯌꯥꯝ ꯇꯣꯉꯥꯟꯅꯒ ꯈꯥꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯣꯕꯀꯣ ꯑꯗꯨꯅꯤ ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯈꯤꯇꯪ ꯑꯦꯖꯨꯀꯦꯁꯅꯦꯜ ꯑꯣꯏꯅꯅꯕ ꯍꯥꯏꯗꯅ ꯍꯥꯞꯆꯔꯛꯄꯅꯤ ꯍꯟꯗꯛ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯑꯗꯨꯗ ꯑꯩꯒꯤ ꯕꯥꯏꯛꯇꯤ GPS ꯂꯣꯀꯦꯁꯟ ꯍꯥꯞꯆꯔꯦ ꯗꯤꯚꯥꯏꯁ ꯍꯥꯞꯆꯔꯦ ꯑꯗꯨꯅ ꯍꯨꯔꯥꯟꯕꯅ ꯀꯩꯒꯨꯝꯕ ꯄꯨꯈꯤꯕ ꯇꯥꯔꯒꯁꯨ ꯑꯦꯠꯂꯤꯁ ꯑꯩꯉꯣꯟꯗ ꯒꯥꯔꯤꯗꯣ ꯀꯜꯍꯧꯕꯒꯤ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃꯗꯤ ꯄꯤꯔꯦꯗꯅꯀꯣ ꯀꯩꯒꯨꯝꯕ ꯍꯨꯔꯥꯟꯈꯤ ꯇꯥꯔꯒꯁꯨ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯍꯥꯞꯆꯤꯟꯕꯤꯌꯨ ꯒ꯭ꯂꯣꯕꯤꯁꯀꯤꯗ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯀꯩꯀꯩ ꯂꯣꯏꯅ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯕꯥꯏ ꯕꯥꯏ